ꯊꯃꯣꯏꯗ ꯆꯦꯠꯅ ꯊꯝꯖꯔꯨꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯃꯤꯔꯥꯏꯕꯤꯔꯝꯃꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯛ ꯖꯤꯌꯣꯜ ꯍꯛ ꯖꯤꯌꯣꯜ ꯍꯥꯏꯔꯣ ꯍꯥꯏ ꯆꯥꯔꯕꯣ ꯀꯩꯗꯧꯔꯤꯅꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯂꯥꯏꯞ ꯊꯥꯔꯝꯃꯤꯅꯦ ꯔꯤꯚꯥꯁ ꯅꯥꯎꯔꯦꯝ ꯌꯥꯝ ꯐꯖꯩꯀꯣ ꯅꯪꯁꯤ ꯊꯦꯡꯀ꯭ꯌꯨ ꯇꯥꯏꯕꯪ ꯉꯥꯟꯕ ꯃꯤꯇꯩ ꯃꯟꯗꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯣꯏ ꯅꯠꯇꯦꯍꯦ ꯑꯩ ꯃꯟꯗꯥꯁꯨ ꯅꯠꯇꯅ ꯇꯥꯏꯕꯪ ꯉꯥꯟꯕ ꯃꯤꯇꯩ ꯃꯟꯗꯥ ꯍꯥꯏꯗꯤ ꯑꯦꯛꯇ꯭ꯔꯦꯁꯇꯨꯅꯤ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯅꯠꯇꯕꯅꯦꯕ ꯑꯩ ꯃꯟꯗꯥꯁꯨ ꯅꯠꯇꯅ ꯋꯥꯏ ꯐꯥꯏ ꯇꯣꯝꯖꯤꯟ ꯍꯥꯏ ꯍꯜꯂꯣ ꯋꯥꯏ ꯐꯥꯏ ꯇꯣꯝꯊꯤꯟ ꯆꯥꯛ ꯆꯥꯔꯕꯣ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯖꯣꯟ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏ ꯍꯜꯂꯣ ꯋꯥꯏ ꯐꯥꯏ ꯇꯣꯝꯊꯤꯟ ꯆꯥꯗ꯭ꯔꯤ ꯆꯦꯆꯦꯗꯤ ꯀꯥꯏꯗꯩꯅꯣ ꯑꯩ ꯃꯣꯏꯔꯥꯡꯗꯒꯤꯅꯦ ꯃꯣꯏꯔꯥꯡ ꯉꯥꯡꯈꯂꯋꯥꯏꯗꯒꯤ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯃꯦꯗꯥꯝ ꯍꯥꯏꯔꯣ ꯃꯦꯗꯥꯝ ꯈꯛꯇꯒꯤ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯑꯝꯇ ꯌꯦꯡꯂꯛꯑꯣ ꯀꯃꯥꯏꯅ ꯌꯦꯡꯍꯧꯒꯦ ꯁꯨꯃꯥꯏꯅ ꯌꯦꯡꯍꯧꯔꯦ ꯍꯥꯏꯅ ꯇꯧꯔ ꯌꯦꯡꯍꯧꯔꯥ
ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯃꯦꯗꯥꯝ thank you bye welcome ꯑꯩ thank you ꯑꯩꯗ ꯁꯃꯨꯗ꯭ꯔ ꯍꯣꯏꯗꯣꯝ ꯑꯩꯗꯤ ꯀꯣꯃꯦꯟ ꯄꯥꯕ ꯂꯥꯛꯆꯕꯅꯤ ꯑꯣ ꯄꯥꯔꯣ ꯄꯥꯔꯣ RK bro nayire thank you Wi-Fi ꯇꯣꯝꯗꯟ ꯆꯦꯆꯦꯗ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯗꯣꯏꯅꯤ ꯍꯥꯏꯌꯣ ꯍꯥꯏꯌꯣ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯌꯣ ꯀꯩꯅꯣ ꯔꯤꯁꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯕꯨꯡꯗꯤ ꯆꯥꯔꯕꯣ ꯖꯦꯛꯁꯟ ꯊꯪꯖꯝ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯅꯣꯏꯗꯤ ꯆꯥꯅꯔꯕꯣ ꯃꯟꯗ ꯂꯥꯏꯃꯌꯨꯝ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯌꯥꯎꯔꯤ ꯀꯩ ꯌꯥꯎꯔꯒꯦ ꯃꯔꯧ ꯂꯩꯕ ꯍꯥꯏꯁꯦ ꯀꯩꯅꯣꯕ ꯐꯟꯗꯥ ꯃꯉꯥꯡꯆꯥ ꯍꯥꯏ ꯍꯜꯂꯣ ꯔꯤꯁꯤ ꯆꯥꯔꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯗꯤꯌꯥꯅꯥ ꯀꯦꯁ ꯏꯁꯝꯃꯔ ꯎꯗ ꯀꯨꯏꯔꯦꯀꯣ ꯑꯩ ꯍꯟꯇꯛꯇꯣ ꯀꯩꯅꯣ ꯇꯧꯗꯕꯩꯅꯦ ꯔꯤꯁꯤ ꯍꯪꯒꯥꯝ ꯑꯣ ꯍꯪꯒꯥꯝ ꯑꯁ ꯑꯩ ꯍꯪꯒꯥꯝ ꯍꯟꯗꯛꯀꯤ ꯆꯥꯗ꯭ꯔꯤ ꯑꯃꯨꯔꯛ ꯈꯛꯇꯤ ꯆꯥꯈ꯭ꯔꯦ ꯂꯨꯗꯤꯌꯥꯅ ꯀꯩꯅꯣ ꯑꯃꯨꯛꯇ ꯄꯨꯟꯁꯤꯗꯅ ꯑꯧ ꯃꯣꯏꯔꯥꯡꯗ ꯂꯥꯛꯑꯣ ꯄꯨꯟꯁꯤ ꯃꯣꯏꯔꯥꯡꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯄꯨꯟꯁꯤ ꯄꯅꯟꯗ ꯍꯥꯏꯔꯣ ꯐꯟꯗ ꯍꯥꯏꯔꯣ ꯅꯟꯗ ꯃꯉꯥꯡꯆꯥ ꯌꯥꯝ ꯐꯖꯩꯀꯣ ꯃꯔꯨꯞ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯐꯗꯤ ꯐꯖꯗꯕ ꯅꯨꯡꯁꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯃꯥꯕꯣꯏꯅ ꯎꯃꯥꯅꯟꯗ ꯂꯥꯏꯃꯌꯨꯝ ꯀꯥꯏꯗꯩꯅꯣ ꯃꯣꯏꯔꯥꯡꯗꯒꯤ ꯁꯤ ꯆꯥꯎ ꯌꯥꯝ ꯍꯥꯎꯕꯅꯦ ꯍꯥꯎꯋꯦ ꯏꯪꯊꯝꯊꯥꯗ ꯍꯪꯒꯥꯝ ꯍꯥꯎꯇ꯭ꯔꯗꯤ ꯇꯣꯛꯑꯦꯗꯅ ꯏꯁꯩ ꯁꯛꯅꯤꯡꯉꯦ ꯏꯁꯩ ꯐꯖꯕ ꯑꯝꯇ ꯍꯥꯏꯔꯛꯎꯗꯅ ꯁꯛꯂꯛꯀꯦ ꯂꯨꯌꯥꯅ ꯀꯦꯜꯁ ꯏꯁꯝ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯌꯦꯡꯕ ꯂꯥꯛꯀꯦ ꯑꯗꯨꯗ ꯄꯨꯟꯁꯦ ꯍꯣꯏ ꯌꯥꯏꯌꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯌꯣꯡꯈ꯭ꯔꯕ ꯍꯛꯆꯥꯡꯅꯤ ꯏꯉꯥꯒꯤ ꯀꯜꯂꯕ ꯅꯣꯡꯖꯨ ꯀꯌꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯌꯥꯔꯛ ꯆꯥꯝꯂꯕꯁꯨ ꯂꯨꯅꯤꯌꯥꯅ ꯀꯦꯜꯁꯦ ꯃꯈꯣꯏ ꯁꯛꯇꯤ ꯌꯥꯝ ꯊꯤꯀꯣ ꯏꯁ ꯐꯖꯔꯝꯒꯅꯤꯅ ꯗꯥ ꯉꯝꯕ ꯑꯃꯨꯛꯇ ꯅꯣꯡꯑꯣ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯔꯤꯕꯥꯁ ꯅꯥꯎꯔꯦꯝ ꯌꯥꯝ ꯅꯩꯔꯦꯀꯣ ꯊꯦꯡꯛ ꯌꯨ ꯀꯣꯛꯂꯔꯣꯏꯅꯦ ꯃꯄꯣꯛꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯂꯦꯞꯂꯕꯅꯤ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛ ꯀꯠꯊꯣꯛꯅꯕ ꯑꯕꯨꯡꯉꯣꯝ ꯌꯥꯝꯅ ꯐꯖꯩꯀꯣ ꯏꯁꯩꯗꯣ ꯉꯁꯤꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯑꯩ ꯔꯤꯁꯤ ꯅꯪꯒꯤ ꯋꯥꯉꯥꯡ ꯅꯪꯒꯤ ꯅꯠꯇꯧ ꯁꯨꯁꯃꯤꯇꯥꯒꯤꯗꯣ ꯁꯛꯂꯛꯀꯦ ꯂꯨꯗꯤꯌꯥꯅ ꯀꯦꯜꯁꯅ ꯁꯤꯡꯒꯜ ꯃꯥꯜꯂꯤꯗ ꯗ ꯉꯝꯕ ꯑꯩꯒ ꯈꯪꯅꯔꯁꯦ ꯌꯨꯝꯁꯨ ꯅꯛꯏ ꯇꯣꯝꯃꯩꯅ ꯌꯥꯝ ꯐꯖꯩꯀꯣ ꯅꯣꯐꯦꯠ ꯑꯃꯨꯛꯇ ꯇꯧꯔꯛꯎꯗꯅ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯃꯣꯏꯔꯥꯡꯗꯒꯤ
Nangi wangang nangi natawdona ngauhalle ibu nangna haibra kaugre mananda laimyo maikhu isaidom sotopirom maikhu je karamno khangdi dangan nushithoi hau nushithoi da te dangan bai se Alice ki photo ga thamiko crush malida yam hay thank you dangan mane chumme adune ba ai khange ba dangan single lo nushithoi se ai single natte dangan mana chak char ba nushithoi ai chak chadri dangan ba thamoi kai ri ba thamoi de mà mày khui sai không biết rồi không đi cây sai nó hay giờ các bạn không được mày khui cho cây sai nó không vậy yeah ಅದು ಹೇದ ಅದರನೆ ನುಸಿ ಫೋಟೋ ಅದರನೆ ai sai hantaki kya taadeba hani sai di khare dum khangni duga si single na taba kai lomgi hero no haidok yade khang na hang pamisia wida gorobasin thank you umananda lai mane tu lang hai sai tu yang khangi da ga ga nushi phong thok trơ ma boina thamoida chitna max ngasi no fet tawba udre da hai do udre di hai do ngasa nyoi na myam no hai ba nyoi na mi handare mi myam handare okay mandalay sak la roi draw salake đây thấy được full da phajana phadi do sak full na trus yawra resvi trong tham aya live ka tharame nungshi from thok trơ ma boina thamoida chitna tham la hakchang pola mirai biramle mitluda ge pira
ꯎꯃꯥꯅꯟꯗ ꯂꯥꯏꯅꯤꯌꯨꯝ ꯌꯥꯏ ꯍꯣꯏ ꯑꯗꯨ ꯌꯥꯏꯀꯣ ꯍꯧꯖꯤꯛ ꯏꯁꯩꯗꯣ ꯑꯩ ꯀꯌꯥꯗꯤ ꯐꯥꯗꯦꯕ ꯑꯗꯨ ꯏꯁꯩꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤ ꯔꯦꯁꯕꯤ ꯆꯣꯡꯊꯥꯝ ꯎꯖꯅꯤꯡꯕ ꯁꯛꯇꯝ ꯎꯕ ꯐꯪꯉꯤ ꯑꯦ ꯍꯥꯏꯖꯤꯜꯂꯤꯀꯣ ꯇꯜꯂꯤꯅ ꯅꯪꯁꯤꯗꯤ 그거 파우더 돼요. 우주님과 셨던 누시바 Robinson ꯌꯦꯡꯈꯣꯝ ꯅꯦꯅꯦ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯇꯨꯠ ꯑꯩ ꯅꯦꯅꯦ ꯀꯥꯏꯅꯒ ꯃꯣꯏꯔꯥꯡꯗꯒꯤ ꯎꯃꯥꯅꯟꯗ ꯂꯥꯏꯅꯤꯡ ꯑꯣꯀꯦ ꯅꯣꯡꯃ ꯃꯄꯨꯡ ꯐꯥꯅ ꯉꯪꯗꯕ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯉꯪꯒꯦ ꯌꯥꯏꯅꯦ 뚜뚜따빠나 ꯁꯤꯗꯤ ꯑꯉꯥꯡ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯔꯦ ꯏꯅꯥꯎꯄꯤꯅꯤ ꯏꯅꯥꯎꯄꯤ ꯑꯇꯣꯝꯕꯤ ꯇꯤꯡꯒꯗ ꯌꯦꯡꯒꯦ ꯍꯥꯏꯔ ꯌꯦꯡꯉꯣ ꯂꯩꯀꯥꯏ ꯂꯥꯂꯨꯝꯕ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯡꯂꯤꯕ ꯇꯧꯕꯗꯣ ꯔꯣꯕꯤꯟꯁꯟ ꯌꯦꯡꯐꯝ ꯆꯦꯆꯦ ꯀꯧꯒꯦ ꯇꯧꯕꯗ ꯁꯣꯏꯕꯅꯤ ꯍꯥꯏꯖꯤꯜꯂꯤꯌꯣ ꯂꯩꯀꯥꯏ ꯂꯥꯂꯨꯝꯕ ꯏꯁꯩ ꯁꯛꯂꯛꯑꯣ ꯀꯔꯝꯕꯅꯣ ꯃꯨꯁꯤ ꯃꯨꯁꯤ ꯇꯧꯕꯗ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯡꯂꯤꯕ ꯃꯨꯟꯅꯁꯤ ꯑꯁ ꯈꯪꯗꯦꯗ Robinson ꯌꯦꯡꯐꯝ ꯆꯦꯆꯦ ꯑꯦ ꯇꯟꯗꯟ ꯃꯉꯥꯒꯤ ꯃꯇꯧꯒꯨꯝ ꯃꯉꯥ ꯊꯣꯛꯇ ꯄꯨꯟꯁꯤꯗ ꯉꯥꯛꯈꯤꯕ ꯃꯥ ꯑꯦ ꯁꯤꯗꯤ ꯌꯦꯡꯒꯦ ꯇꯧꯅꯨ ꯑꯗꯨꯃꯥꯏꯅ ꯎꯃꯥꯅꯟꯗ ꯂꯥꯏꯅꯤꯌꯨꯝ ꯀꯅꯥꯅꯣ ꯑꯉꯥꯡ ꯑꯃꯅ ꯄ꯭ꯔꯣꯝ ꯇꯧꯔꯛꯏꯗꯣ ꯃꯩꯈꯨ ꯍꯩꯔꯛꯏꯗꯣ ꯏꯃꯥ ꯍꯩ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯐꯨꯔꯥ ꯂꯝ ꯍꯦꯜꯂꯦꯅ ꯈꯩꯗꯦꯝ ꯔꯇꯟ ꯁꯤꯡ ꯌꯥꯝꯅ ꯐꯖꯩꯀꯣ ꯅꯨꯡꯁꯤꯊꯣꯏ ꯊꯦꯡꯀ꯭ꯌꯨ ꯏꯟꯗ꯭ꯔ ꯁꯒꯣꯜ ꯁꯦꯝꯏꯟꯗ꯭ꯔ ꯁꯒꯣꯜ ꯆꯥꯛ ꯆꯥꯔꯕꯣ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯅꯪꯗꯤ ꯆꯥꯔꯕꯣ ꯇꯨꯝꯕꯤ ꯊꯣꯏꯕꯤ ꯁꯤ ꯂꯥꯎꯅꯦ 예. 그거라. Ai cái gì không kìa. 이용은 레스비 정탐 가자 삼브루도 ngau래 ai Indra Sagol sem aidi chare khazai samrudo yam thank you Robinson yangkhom cheche sangai festival yengba chatloidro chatkaniye ado hojikidi kya nungairamdau mande duna mangang pari Joy Kumar khunok tadi ngaujai thank you ngasi na live nung nungai ko ngasi haidi mi ano mꯌꯥꯝ ꯆꯪꯉꯛꯑꯦꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯅꯤꯗ ꯔꯦꯁꯕꯤ ꯆꯪꯗꯝ ꯈꯖꯥꯏꯒꯤ ꯁꯝꯕ꯭ꯔꯨꯗꯣ ꯐꯖꯗ꯭ꯔꯦ ꯉꯥꯎꯗ꯭ꯔꯦ ꯑꯩ ꯀꯩꯒꯤ ꯉꯥꯎꯗ꯭ꯔꯤꯕ ꯅꯪ ꯉꯁꯥꯏ ꯉꯥꯎꯋꯦꯅ ꯍꯥꯏꯗꯨꯗꯤ
Kay ngautrinoba tayo. Risi kitang laptang leuda fazana amta yingi. Ay do tallewa ikaijeyo adunane. Kano mani uri kinbam haiba uri kinbam ichan bu kay lamdagi na morang dagi resbi nang mi na ngau gi mai hai mi na ngau zai hai do kay Khaidem ratan sing chakti charbo ai chak chadri Robinson yengkhom ai yaw bai nungai ba oiramnida Mane nang si yaw bai ne Punsibal like yengbam hai hello Indra Sagosem ai su ngasina ahanba nangi live yengise Thank you live ta changakpagi thank you ai su ko phone phajab am leiraga na hayeng na hamba ngana tawtharake live se phajab tawtharake Hojik ai phone kena tawdri phone mamai kai bi to nuai trang Punsibal lai yengbam ichan bu chakchar bai chakchadri Punsibal lai yengbam ichan gi mingbu kari koge ming kena yaw bane username da nusi toy Punsibal lai yengbam ichan sorry Khaidem ratan sing kay gino chakchat kay gi chakchadri no chak to ngaktang lera chagi tawba Risi kay gi kai nong ding aduga chatlangi talla haiba talla angam chakchadri Punsibal lai yengbam nachin nanaw di kaya suke mari ichinong mari su umananda live myom phone mamai kai bana live tawbana henna magun laida angam hi hello asi hojik hana live yengam mi singdo dudo amna changa robo horen live loi khrakan da ko pain changa gane duga yeng doin hojik ki on ram do man ngoi sing Arun Kuma kari lamdagi no morang dagi Punsibal lai yengbam ngasi di kari mathina chadorage ngasi do yerum thong Ngam to lai jingfu awan changi oi yak angam beautiful thank you Robinson yengom cheche nang se age kya surage nang nahalam ni chahi ai December 6 da try man father Punsibal lai yengbam o do di nang na su badala ramani ko nate ai ahan ne ai na ikinaw na ai no kay ahan ne Where is PM hi hello ngam don lai jingfu chakchar ba macha chakchadri nangi char ba Risi chat lagi adudi papai Rodre mangang pare joy ko mai na hai gido kamaina tawrage chan kai buno hai jai khangre angam kas am to udre angam nganangi phone number ai kainon nate ba Rajesh bro asem hi hello Robinson yengkom adudi trap loidri ba male trap loidri ai hanta 11 kai ne Punsibal lai mem adu nang se kari lamdai ne ba moirang dagi kanta moirang them live tharaga lerame nang chango kai no waris pm chakchar bo ngam to lai jingfu ai di chari o chara adu de Punsibal lai yamam class ti kya tamine 11 umananda isai do haramuko mathang live ta hoi pharange mathang ta sakthage
ꯅꯣꯏꯁꯨ ꯑꯇꯩ ꯏꯁꯩ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯍꯥꯏꯔꯛꯑꯣꯕ ꯁꯛꯊꯔꯛꯀꯦꯕ ꯑꯩ ꯈꯪꯕ꯭ꯔꯥ. Mangang warisu number waridu chan mabung ado aido kaino tawteba number ado pibado nungaitre. Robinson yengkhom o cheche kaurege ai job karine nangi keno HD manai man ki khenaramni o ho yaine resbi chongtham yam nokono mi loi ngaungna remi nango. Norai toge ko norai ko umananda lai mium apamba amata tawro chatlage kain tawdoise ngamton laijing fu yam nushi macha nang se. Thank you Robinson yang combine nung shito edum kaurage yaine angam nangi yumda lake ko ya. Yai lao chak ahau am bizage. Insang ahau am thong kan bizage. Umananda lai mam isemta saklo o chatlage hai kai sai saksige nanayu naknala nalipu nang shi ni ai karigumba nakanglam laba. Tom official aya sister na siya fazai. Thank you mangang mariju ko mahal dudi sai wana saklo o khonja targe kai sai saklo gi sai apa mam hairo oi salake. Rajesh bro some hi hello. Ngamton lai jingpu kapura boy kapte Mananda lai mem thanks bye mangal thodam thêm bye da thank you hai ki tawe mangal thodam hi hello. mangang pari joy kumar wakhalgi haurak famoi bana o wakhalgi haurak famoi bana nungmatashu kautrabana hakpo aina karamna ningshinggani yarba. Mangal thodam kay lamno moirang ni Amarjit Singha ka nang kay na moirang dagi ne moirang dagi. Ngam chinda yam phasai ko thank you mangal thodam yam phazare thank you. Adum isai te dum haibiro adum salake ado isai aina haidi khara dum isai khangdabadu de salakado Kunsiba like yung bam nice vocal ichan thank you. Rajesh bro number ka pisale call me gaya hare Arun thangda yam mam kre nang at phone sin ai natte ha mayek sis yadre ba dun PM Arsad isay am phasai ko thank you mangang pari joy ko mawawai di pung ngawre amu ha hen ngaung ne lambi tagi dio mangal thodam isay amaga sakpir o karam mano amta hair o mam to lai jing macha nang ai ginak ta le di yam nungai na thambi dai ka adi lei wala sira mangal thodam cham na phasai ko hoy thank you phasai hai thank you doi phadi phasada bane ba ko mina phasai ha pa phadi phasada Sir Khan yamna phasai yamna nushi nang na nukpa doi thank you angam laijing kaino angam what is money kaino what is money ngam ta laijing hula oi lake Rajesh bro sam ai dire kai da tau kam yaw di budun
ꯇꯣꯂꯥꯏꯖꯤꯡꯄꯨ ꯃꯆꯥ ꯍꯥꯎꯅꯦ ꯁꯦꯍꯔ ꯈꯥꯟ ꯃꯣꯏꯔꯥꯡ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪ ꯃꯣꯏꯔꯥꯡ ꯉꯥꯡꯈꯂꯨꯋꯥꯏꯗꯒꯤꯅꯦ ꯃꯉꯥꯡ ꯄꯥꯔꯤ ꯖꯣꯏ ꯀꯨꯃꯥꯔ ꯑꯗꯣ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣ ꯑꯩꯒ ꯂꯥꯛꯀꯦ ꯀꯩ ꯏꯟꯁꯥꯡꯅꯣ ꯏꯟꯁꯥꯡ ꯍꯥꯎꯇꯕ ꯑꯣꯏꯔꯗꯤ ꯆꯥꯅꯤꯡꯗꯦ ꯇꯜꯂꯦ ꯃꯉꯥꯜ ꯊꯧꯗꯥꯝ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯅꯨꯡꯁꯤꯊꯣꯏ ꯀꯧꯋꯦ ꯄꯤ ꯑꯦꯝ ꯑꯔꯁꯥꯠ ꯏꯁꯩ ꯁꯛꯂꯛꯑꯣ ꯁꯛꯂꯛꯀꯦ ꯑꯉꯝ ꯌꯥꯝ ꯅꯨꯡꯁꯤꯕꯤꯀꯣ ꯀꯩꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯅꯈꯣꯏ ꯈꯨꯟꯒꯤ ꯊꯣꯡꯒꯥꯏꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯖꯕ ꯄꯨꯟꯁꯤꯕ ꯂꯩꯔꯤꯉꯣ ꯏꯆꯟꯁꯦ ꯌꯥꯝ ꯆꯝꯃꯦ ꯑꯗꯨꯅ ꯄꯨꯛꯆꯦꯜꯁꯨ ꯑꯗꯨꯝ ꯁꯦꯡꯉꯝꯗꯣꯏ ꯃꯥꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯃꯕꯨꯡ ꯅꯈꯣꯏ ꯈꯨꯟꯒꯤ ꯊꯣꯡꯒꯥꯜꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯖꯕ ꯅꯈꯣꯏ ꯈꯨꯟꯒꯤ ꯈꯣꯟꯖꯦꯜꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯌꯦꯡꯖꯕ ꯀꯩꯁꯥꯝꯊꯣꯡ ꯈꯨꯜꯒꯤ ꯏꯆꯦꯜꯋꯣ ꯑꯥꯏꯔꯤ ꯅꯪ ꯇꯥꯖꯦꯅꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯂꯩꯁꯥ ꯃꯌꯥꯝ ꯅꯪꯉꯣꯟꯗ ꯅꯣꯛꯅꯔꯤ ꯂꯩꯀꯥꯏ ꯅꯛꯅ ꯂꯩꯅꯔꯒ ꯏꯀꯥꯏꯕ ꯈꯪꯃꯟꯗꯦ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯄꯥꯈꯪ ꯑꯉꯥꯎꯕ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯌꯥꯏꯁ꯭ꯀꯨꯜ ꯄꯥꯈꯪ ꯑꯝꯇ ꯅꯨꯡꯁꯤꯗꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯅꯪꯕꯨ ꯌꯨꯝꯗ ꯂꯩꯌꯦ ꯃꯉꯥꯜ ꯊꯧꯗꯥꯝ ꯉꯥꯡꯈꯂꯋꯥꯏ ꯀꯥꯏꯗꯒꯤꯅꯣ ꯉꯥꯡꯈ꯭ꯋꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯃꯉꯥꯡ ꯄꯥꯔꯤ ꯖꯣꯏꯀꯨꯃꯥꯔ ꯃꯊꯦꯜ ꯌꯥꯝꯃꯦ ꯅꯪꯒꯤ ꯄꯥꯝꯖꯕꯁꯨ ꯌꯥꯎꯔꯤ ꯑꯩ ꯄꯥꯝꯖꯕꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥꯅꯦ ꯖꯌꯥꯟ ꯏꯁ ꯑꯉꯝ ꯆꯦꯜꯂꯁꯦꯀꯣ ꯆꯦꯜꯂꯁꯦ ꯍꯥꯏꯔꯣ ꯀꯗꯥꯏ ꯇꯥꯅ ꯆꯦꯟꯗꯣꯏꯅꯣ ꯑꯩꯗꯤ ꯈꯣꯡ ꯅꯥꯔꯛꯀꯅꯤꯌꯦ ꯃꯨꯂꯣꯝ ꯊꯅꯝꯃꯣ ꯄꯤ ꯑꯦꯝ ꯑꯔꯁꯥ ꯌꯥꯝ ꯐꯖꯩꯀꯣ ꯍꯩꯔꯦ ꯅꯪ ꯊꯦꯡꯀ꯭ꯌꯨ ꯃꯉꯥꯜ ꯊꯧꯗꯥꯝ ꯄꯨꯟꯁꯤꯕ ꯂꯩ ꯌꯥꯝ ꯍꯩꯔꯦ ꯑꯦꯜꯕꯝ ꯑꯃ ꯅꯝꯊꯣꯛꯄ ꯌꯥꯔꯅꯤ ꯆꯟꯁꯦ ꯑꯗꯨꯗꯤ ꯋꯥꯠꯂꯤꯗ ꯅꯪ ꯌꯥꯎꯒꯦꯔꯣ ꯌꯥꯎꯒꯦ ꯍꯥꯏꯔꯣꯅ ꯀꯥꯈꯠ ꯁꯤꯗ ꯌꯦꯡꯉꯣ ꯂꯥꯛ ꯃꯤ ꯌꯥꯎꯗꯤꯌꯦ ꯇꯜꯂꯦ ꯏꯕꯥꯅꯤ ꯈꯠꯅꯔꯦ ꯑꯗꯨꯗꯤ ꯃꯉꯥꯜ ꯊꯧꯗꯥꯝ ꯌꯥꯏꯃ ꯈꯪꯕ꯭ꯔꯣ ꯈꯪꯗꯤꯌꯦ ꯁꯦꯍꯔ ꯈꯥꯟ ꯂꯥꯛꯀꯦ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯁꯦ Tapos, keno Jayan asuk keno adui saruk message sanasilo yare karan tau leiranu isya warida keno oinam angauba Facebook ki live streaming tawbada tawri aduna friendsingi comment bu react tawba yamna yawi masina live tugi mago hanthal loinamak hanba ngamdrabasu harau receive tawibasina chumgani khali nusi thoi budi aduna respond tawbe laki value le thank you nusi thoi ba mitai hai phajabi hai phajaba Amarjit Singha cute song thank you Punsiba lek yambam ado ichangi sakse yamna chamna phajaye thank you Seher Khan khumdi kainoma chamina se hai se kai cha se hai no achaput ai lera mo hai na chanang lera ke hai ama hekta hai ai cha thokke ba ai oi loi cha thokke ba Dennis Thongdam ngam nangi boyfriend leibro ai boyfriend lei PM Arsat saksu phajai isai su phajai awat pam te yaudi thank you Mangal Thongdam nang se koizarage kaino he koi bai je kari koi hubi ge hai no kadai koi ja hai no ai di loi koi na Manipur loi koi ja hai ro hoi
no oinam angoba ngoba isai mate amakak sakla nushi thoi Bidyalakshmi na sakiba nushi gi wahai khuding mai ole haibado adadi ai favorite ne dui sai doi salake ko possible yambam adui jan gi tungi aim in life ta kari oi khanbirige ai do asyam yame singer so iningi dancer so iningi dagi painter so iningi dagi doctor so iningi loi sure ma BM mutumcha live ka tawdana se live taw se kedawrake mangal thawdam kai nimita koi se hai no hai khandeo haziki sai da kai nushi gi wai kuding tawdu ko anka ko sim da halam ni PM Arsat chak charo phajabi chak chadri ai principal yam bam adudi loina loina oitho loi oedam ne Nushigi wahai khuding mairi ole na famda thamoigi rakho kumgi nong hoi re na famda thajaru baira oira basunangna kaugre mitang labi ai moy khudi thire nushi lambe sida bunsigi jaisu oi viramba lamlan bikanage oi kare yarba angamang kar mathel thongge hai yerum thonge Rajesh bro Assam I love you thank you PM mutumja phone tawsila ura hai is mi la thai ngai nang phone tawsila kadoi ni ne tawsila kanu ye khomba naurem kai doramino ai kaino live tharami ne oinam angoba lep khini punsi da dangi dam angam thank you PM Sali say dangi say si thammoi ka kai re da kai kino ya bungja mai tai khangem bam hello my love you hai thank you oinam angoba yare yam phajai yam phajana sa u hai anil mutum nangi ming kai kauke mangal thor ai ming sai hairam ne nanga khangnaba do laibak phaiko punsi ba yam wow ichen isi sakba yamna haire singer pusparani naga henponte is adudi hajilana da hindi sai ka salawra sakthara kine oinam angoba sak I haibane soikhre ibada kaisu kaide dasu punsiba le yambam haijen banate asengbaine yadri thank you ado mayam loi chak chanarabo ai khata ngairabo thengise PM Arshad Asad ado ai isai amta haizage sakpirakera salake hairo punsi bale hindi ki tere naam gi tere naam gi sai no karamno ai hindi sai di kya di khangdi yai ko mana ram nang masak se yam nushida kai gi no khangde hai thank you dudi angam yum daga thabak tawdo taw he nangju thabak ura kan phamni kai lai tharise mangal thodam nang nokfet tawraksanu thamoi puba ngamdare ri no ra etumin lerge ko to kan lerge ko nongninge hekta do
तुझ पे मेरी है दावेदानियाँ, तुझसे है दिल के साझेदानियाँ, तेरे बिन सांस लूं तो जी ना सकूं, अब तू ही बता क्या मैं करूं, क्या करूं, क्या करूं, girl I need you. PM Arshad asa ningjaba mana haibise salake ningjaba mana nushiba mana inattari narabana ningjaba nattana haingamde waise tamoye nushiba ha nushibi nange nushibi satandara ngauhalebu potafam khanghandare nushiruba aina lanba taradaya hamlanum dolatiya malanda naito pai bichek labo uraga kijini thamoina nangshu uikigadara LB maitai chắc charbo chắc chadri BM tum chakai de khangnarige haiba haidokpa yade ꯄꯨꯟꯁꯤꯕ ꯂꯥꯏꯔꯤꯛ ꯌꯦꯡꯃꯝ ꯑꯩꯈꯣꯏ ꯃꯇꯛ ꯍꯦꯜꯂꯦ ꯍꯥꯏꯕ ꯐꯤꯂꯝꯗꯨꯒꯤ ꯏꯁꯩꯗꯣ ꯃꯇꯦꯛꯇꯣ ꯑꯃꯨꯛꯇꯪ ꯁꯛꯄꯤꯔꯛꯀꯦ ꯏꯆꯟ ꯁꯛꯂꯛꯀꯦ ꯌꯥꯏꯈꯣꯝꯕ ꯅꯥꯎꯔꯦꯝ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯑꯆꯤꯛꯄ ꯎꯃꯪꯗ ꯇꯧꯕꯗꯣ ꯁꯛꯄꯤꯔꯛꯑꯣ ꯄꯦꯟꯖꯔꯒꯦ ꯑꯗꯨ ꯇꯥꯔꯒ PM ꯑꯔꯁꯥꯠ ꯑꯁꯥ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯃꯇꯛ ꯍꯦꯜꯂꯦꯒꯦ ꯍꯥꯏꯁꯦ ꯃꯇꯦꯛ ꯍꯥꯏꯁꯦ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯋꯥꯅꯦ ꯑꯃꯨꯛꯇꯪꯒ ꯍꯥꯏꯌꯨꯅꯦ ꯅꯨꯡꯁꯤꯅ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯇꯧꯕꯗꯣ ꯅꯠꯇ꯭ꯔꯥ ꯌꯥꯏꯈꯣꯝꯕ ꯅꯥꯎꯔꯦꯝ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯇꯧꯕꯗꯣꯀꯣ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯑꯆꯤꯛꯄ ꯎꯃꯪ ꯇꯧꯕꯗꯨꯔꯣꯕ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯏꯁꯩꯗꯣ ꯏꯁꯩ ꯐꯥꯗꯦꯕ PM ꯑꯔꯁꯥꯠ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯅꯨꯄꯤ ꯃꯋꯥ ꯂꯧꯗꯦ ꯍꯥꯏ ꯍꯦꯜꯂꯣ ꯒꯨꯂꯥꯄꯤ ꯋꯥꯀ꯭ꯔꯝꯕꯝ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯨ ꯅꯠꯇꯕ ꯏꯁꯩ ꯑꯃ ꯍꯥꯏꯔꯛꯑꯣ ꯑꯗꯨ ꯑꯇꯣꯞꯄ ꯑꯣꯏꯅ ꯁꯥꯔꯛꯀꯦꯕ ꯅꯪ ꯍꯥꯏ ꯏꯁꯩꯁꯦ ꯑꯩ ꯐꯥꯗꯦꯕꯀꯣ ꯃꯉꯥꯡ ꯄꯥꯔꯤ ꯋꯥꯎ ꯆꯥꯛ ꯆꯥꯔꯕꯅꯦ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗ ꯆꯥꯛ ꯍꯨꯞꯄ ꯀꯥꯎꯔꯦ ꯀꯥꯎꯅꯣꯏ ꯆꯥꯛ ꯍꯨꯞꯄ ꯀꯥꯎꯔꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯌꯥꯏꯈꯣꯝꯕ ꯅꯥꯎꯔꯦꯝ ꯍꯣꯏ ꯑꯗꯨꯅꯤ ꯁꯛꯑꯣ ꯇꯥꯔꯒꯦ ꯍꯥꯏ ꯑꯃꯧ ꯍꯜꯂꯛꯄꯤ ꯄꯥꯝꯖꯩꯒ ꯍꯥꯏ ꯀꯩ ꯃꯃꯤꯡꯅꯣ ꯁꯤꯗꯤ ꯀꯩ ꯍꯥꯏꯅꯣ ꯁꯤꯅ ꯆꯍꯤ ꯑꯣꯏꯅꯥꯝ ꯑꯉꯧꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯁꯩ ꯃꯌꯦꯛ ꯏꯕꯁꯤꯡ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯃꯤ ꯁꯤꯡꯒꯔꯁꯤꯡꯅ ꯁꯛꯂꯒ ꯃꯊꯪ ꯆꯍꯤꯒꯤ ꯏꯁꯩ ꯃꯌꯦꯛ ꯁꯛꯄꯗ ꯅꯨꯡꯁꯤꯊꯣꯏꯁꯨ ꯃꯌꯦꯛ ꯁꯨꯔ ꯄꯥꯜꯂꯒ ꯄꯤꯔꯛꯀꯦ ꯁꯛꯄ ꯌꯥꯎꯀꯣ ꯏꯟꯚꯥꯏꯠ ꯄꯤꯔꯛꯀꯦ ꯍꯥꯏ ꯍꯣꯏ ꯌꯥꯎꯒꯦ ꯊꯦꯡꯀ꯭ꯌꯨ ꯑꯄꯣꯂꯣꯔꯦꯝꯕꯝ ꯈꯨꯐꯖꯁꯦ ꯊꯦꯡꯀ꯭ꯌꯨ ꯄꯨꯟꯁꯤꯕ ꯂꯩꯔꯤ ꯃꯋꯥꯎ ꯌꯥꯝꯅ ꯍꯩꯔꯦꯀꯣ ꯏꯁꯩꯒꯁꯦ ꯂꯣꯏꯅ ꯆꯤꯟꯐꯥ ꯑꯣꯏꯅ ꯐꯥꯔꯒ ꯂꯩꯔꯦꯅꯦ ꯏꯆꯟꯗꯤ ꯒꯨꯂꯥꯄꯤ ꯋꯥꯀ꯭ꯔꯝꯕꯝ ꯊꯦꯡꯀ꯭ꯌꯨ ꯌꯥꯏꯈꯣꯝꯕ ꯅꯥꯎꯔꯦꯝ ꯑꯗꯨꯗꯤ ꯋꯥꯈꯜꯒꯤ ꯇꯧꯕꯗꯁꯨ ꯑꯩꯗꯤ ꯀꯩꯅꯣꯒꯤꯗꯣꯔꯥ ꯕꯣꯅꯤꯌꯝꯒꯤ ꯏꯁꯩꯗ ꯋꯥꯈꯜꯒꯤ ꯇꯧꯕꯗꯣ ꯑꯗꯨꯗꯨꯔꯣ ꯐꯖꯅ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯁꯥꯔꯛꯀꯦ ꯑꯗꯨꯗꯣ ꯉꯁꯥꯏ ꯁꯛꯈ꯭ꯔꯕꯅꯦ ꯑꯃꯨꯛꯀ ꯁꯛꯂꯛꯀꯦꯀꯣ ꯑꯗꯨꯗꯤ ꯑꯣꯏꯅꯥꯝ ꯑꯉꯧꯕ ꯑꯣꯀꯦ ꯀꯥꯎꯔꯔꯣꯏꯒꯦ ꯅꯨꯡꯁꯤꯊꯣꯏꯒꯤ ꯔꯦꯁꯄꯣꯟꯁ ꯊꯦꯡꯛꯁ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯩꯁꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯒꯦꯀꯣ ꯋꯦꯜꯀꯝꯁꯨ ꯍꯥꯏꯔꯒꯦ ꯌꯥꯏꯈꯣꯝꯕ ꯅꯥꯎꯔꯦꯝ ꯋꯥꯈꯜꯒꯤꯀꯣ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ
ꯇꯥꯅꯤꯡꯗꯦ ꯇꯥꯅꯤꯡꯂꯤ ꯁꯛꯂꯣ ꯇꯥꯅꯤꯡꯂꯤ ꯍꯥꯏꯔꯣ ꯁꯛꯀꯦ ꯑꯦꯄꯣꯂꯣ ꯔꯦꯝꯕꯝ ꯚꯥꯏꯁꯦ ꯑꯦꯛꯇꯤꯡ ꯈꯨꯗꯤꯡꯃꯛ ꯏꯄꯛꯇ ꯄꯛꯏ ꯄꯛꯇꯝꯅꯤꯍꯦ ꯄꯨꯟꯁꯤꯕ ꯂꯥꯏꯔꯤꯛ ꯌꯦꯡꯕꯝ ꯂꯤꯟꯗꯥꯅ ꯁꯛꯈꯤꯕ ꯆꯣꯀ꯭ꯂꯦꯠꯀꯤ ꯏꯁꯩꯗꯣ ꯑꯝꯇ ꯁꯛꯄꯤꯌꯨ ꯑꯉꯥꯡꯅ ꯆꯣꯀ꯭ꯂꯦꯠ ꯄꯥꯝꯕꯒꯨꯝ ꯇꯤꯚꯤ ꯄꯥꯝꯕꯒꯨꯝ ꯑꯩꯅ ꯅꯪꯕꯨꯁꯨ ꯄꯥꯝꯖꯩ ꯐꯖꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡꯗ ꯃꯤꯠ ꯇꯥꯖꯕꯒꯨꯝ ꯑꯩꯅ ꯅꯪꯕꯨꯁꯨ ꯑꯗꯨꯝ ꯃꯤꯠ ꯇꯥꯖꯩꯌꯦ ꯌꯥꯏꯈꯣꯝꯕ ꯅꯥꯎꯔꯦꯝ ꯊꯦꯡꯀ꯭ꯌꯨ ꯑꯩꯅ ꯍꯥꯏꯕ ꯁꯛꯄꯤꯔꯛꯄꯩ ꯊꯦꯡꯀ꯭ꯌꯨ ꯃꯉꯥꯡ ꯄꯥꯔꯤ ꯖꯣꯏꯀꯨꯃꯥꯔ ꯅꯪꯒꯤ ꯌꯥꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯁꯤꯗꯝꯅꯦꯍꯦ ꯃꯍꯦꯁ ꯉꯥꯉꯣꯝ ꯍꯥꯏ ꯕ꯭ꯔꯗꯔ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯔꯣꯗꯥ ꯃꯍꯦꯁꯀꯤ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯃꯍꯦꯁ ꯉꯥꯉꯣꯝ ꯑꯩ ꯈꯪꯕ꯭ꯔ ꯏꯆꯥ ꯈꯪꯉꯦ ꯍꯥꯟꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯤꯗꯨꯗꯤ Edison Cage yam haiko thank you Mes big friend Hans dum hai hoji dum hai big friend fan Angam koi ba chatningdro nang koi ba di chatninge chatminingai mi leite kanano ga chalo sidana Mahesh ngangom ichal ki fazaba dialogue ama tawro please karamba tawsike kai dialogue tawro haino amek taraki do dialogue hai ai hojik kaino tawdonina dialogue ki acting tꯧꯅꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨ ꯂꯩꯇꯦꯕ ꯑꯗꯨꯅ ꯀꯗꯥꯏꯗ ꯇꯧꯗꯣꯏꯅꯣ ꯏꯇꯅ ꯉꯥꯡꯀꯥꯟ ꯇꯧꯕꯁꯨ ꯌꯥꯗꯦ Indonesian Cage thank you ꯑꯕꯨꯡꯆꯥ ꯃꯩꯇꯩ ꯈꯪꯉꯦꯝ ꯆꯥꯛ ꯆꯥꯔꯕꯣ ꯁꯤꯁꯇꯔ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯃꯉꯥꯡ ꯄꯥꯔꯤ ꯖꯣꯏꯀꯨꯃꯥꯔ ꯅꯨꯡꯁꯤꯕ ꯑꯃ ꯁꯥꯒꯠꯄꯗ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯕꯗ ꯍꯥꯏꯕ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯍꯣꯏ ꯁꯛꯂꯛꯀꯦ Mahesh ngangom ꯑꯩꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯔꯛꯑꯣ ꯑꯩꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯔꯛꯑꯣ ꯍꯥꯏꯁꯦ ꯗꯥ ꯃꯍꯦꯁꯀꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯕ ꯚꯤꯗꯤꯑꯣ ꯑꯩꯅ ꯀꯩꯅꯣꯗ ꯗꯥ ꯃꯍꯦꯁꯇ ꯄꯤꯈꯤꯕ ꯂꯤꯔꯤꯛꯁꯇꯨꯒꯤ ꯑꯣꯏꯅ ꯇꯧꯔꯛꯀꯦꯀꯣ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯦ ꯅꯪꯒꯤ ꯐꯖꯕ ꯌꯨꯝ ꯐꯖꯕ ꯀꯥꯔ ꯐꯖꯕ ꯁꯛꯇꯝ ꯑꯗꯨꯒ ꯐꯖꯕ ꯐꯤꯔꯣꯜꯗꯨꯗ ꯅꯠꯇꯤꯌꯦ ꯅꯪꯒꯤ ꯇꯁꯦꯡꯂꯕ ꯊꯃꯣꯏꯗꯨꯗꯅꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯦ ꯌꯥꯔꯕ ꯑꯩꯅ ꯌꯥꯝ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯑꯣ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯀꯩꯅꯣ ꯃꯥ ꯅꯪꯍꯧꯗ꯭ꯔꯦ ꯄꯤ ꯑꯦꯝ ꯃꯔꯁꯥꯗ ꯑꯩꯒ ꯀꯣꯏꯕ ꯆꯠꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯔꯗꯤ ꯂꯧꯕ ꯂꯥꯛꯑꯒꯦ ꯍꯥꯏ ꯆꯠꯁꯤꯔꯥ ꯑꯁꯦꯡꯕꯒꯤ ꯀꯩꯅꯣ ꯌꯥꯝꯕ ꯃꯤꯆꯟꯁꯦ ꯃꯩꯇꯩ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯆꯝꯊꯣꯛꯆꯅꯤꯡꯉꯥꯏ ꯃꯔꯝꯗꯤ ꯏꯆꯟꯁꯦ ꯃꯥꯏ ꯃꯤꯠꯇ ꯌꯦꯛꯁꯤꯟ ꯈꯣꯠꯆꯤꯟꯗꯅ ꯂꯤꯞꯁꯇꯤꯛ ꯑꯇꯩꯗꯕ ꯌꯥꯝꯅ ꯆꯝꯅꯔꯤ ꯑꯩꯗꯣ ꯀꯦꯕꯗꯤ ꯌꯥꯝ ꯊꯤꯌꯦꯕ ꯈꯪꯕ꯭ꯔꯥ ꯀꯦꯔꯗꯤ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯇꯜꯂꯦ ꯀꯦꯕꯗꯣ ꯏꯟꯗ꯭ꯔꯥ ꯁꯦꯟꯖꯝ ꯀꯩ ꯂꯝꯗꯩꯅꯣ ꯃꯣꯏꯔꯥꯡꯗꯒꯤꯅꯦ ꯃꯍꯦꯁ ꯉꯥꯉꯣꯝ Edison Cage ngasi di yam chamna phajai thank you Mahesh ngangom thank you Yaifa Tongbram yam phajai Damesh welcome kaida ngam kaida chuche Mahesh ngangom chuchila yam tawba kaino do dialogue ta Yaikhoma Naurem isaita natre CD dialogue su hai Punsibal ayam ichanse hana isai tambaga chatpo isai se ai tamdeda sum hoi TV mangda gumba isai dum sabui sanai isai yam pame ado baba hoina tamba chatpa khotpa dadi yadreba
PM Marsha ꯑꯁꯦꯡꯕꯅꯦ ꯍꯥꯏꯁꯤ ꯆꯠꯁꯤ ꯀꯣꯏꯕ ꯑꯁ ꯑꯩ ꯆꯠꯅꯤꯡꯉꯦꯕ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯍꯦꯁ ꯉꯥꯉꯣꯝ ꯑꯗꯨꯏ ꯋꯥꯍꯩꯗꯣ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯤ ꯃꯃꯥꯡ ꯑꯩ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕꯅꯦ ꯕ꯭ꯔꯗꯔ ꯏꯗꯤꯁꯟꯒꯤ ꯌꯥꯝ ꯀꯟꯅ ꯅꯣꯛꯀꯅꯣ ꯔꯥꯁꯤ ꯌꯥꯝ ꯂꯩ ꯑꯗꯨ ꯅꯣꯛꯑꯔꯣꯏꯒ ꯇꯨꯃꯤꯟꯅꯔꯒꯦ ꯃꯔꯥꯡꯆꯥ ꯅꯛꯂꯛ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯌꯥꯝ ꯆꯝꯅ ꯐꯖ ꯂꯩꯔꯝꯃꯦ ꯃꯦꯀꯞ ꯌꯥꯎꯗ꯭ꯔꯁꯨ ꯐꯖꯗꯕꯅꯦꯍꯦ ꯃꯤ ꯐꯖꯗꯕꯅꯦ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯩꯅꯣꯗꯤ ꯇꯧꯋꯤꯗ ꯃꯦꯀꯞꯇꯤ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯁꯟꯗꯦꯕ ꯂꯤꯞꯁꯇꯤꯛꯁꯨ ꯁꯪꯉꯦꯕꯀꯣ ꯑꯗꯣ ꯂꯤꯞꯁꯇꯤꯛ ꯑꯩ ꯌꯥꯝ ꯀꯟꯅ ꯁꯪꯗꯦ ꯈꯖꯤꯛ ꯈꯛꯇꯅꯦ ꯑꯗꯨꯁꯨ ꯀꯕꯛ ꯁꯨꯃꯥꯏꯅ ꯇꯩꯕꯩ ꯋꯥꯅꯤ ꯌꯥꯏꯈꯣꯝꯕ ꯍꯣꯏ ꯑꯩꯁꯨ ꯄꯩꯁꯥ ꯈꯤꯇ ꯇꯥꯜꯂꯨꯒꯦ ꯊꯣꯛꯑꯦꯀꯣ ꯍꯥꯏ ꯕꯕꯥꯏ KH ꯑꯩꯁꯦ ꯍꯦꯔꯣꯖꯤꯠ ꯀꯩ ꯂꯝꯗꯩꯅꯣ ꯃꯣꯏꯔꯥꯡꯗꯒꯤꯅꯦ ꯃꯣꯏꯔꯥꯡꯗꯒꯤ ꯃꯍꯦꯁ ꯉꯥꯡꯉꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯆꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯚꯀꯤꯗꯤ ꯁꯦꯌꯔ ꯇꯧꯕꯗꯤ ꯇꯜꯂꯤꯗ ꯚꯤꯗꯤꯑꯣꯒꯤꯗꯤ ꯁꯦꯌꯔ ꯇꯧꯗꯕ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯗꯥ ꯃꯍꯦꯁꯅ ꯄꯨꯟꯁꯤꯕ ꯂꯩꯔꯝꯕ ꯃꯤꯆꯟꯒꯤ ꯚꯣꯀꯦꯜꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯏꯁꯩꯒ ꯇꯝꯕ ꯆꯠꯂꯒꯗꯤ प्रजाꯁꯤꯡꯁꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯣꯏ ꯃꯥꯜꯂꯦ ꯃꯔꯝꯗꯤ ꯏꯁꯩ ꯁꯛꯍꯟꯅꯕ ꯑꯗꯨꯗꯤ ꯈꯪꯗꯤ ꯏꯁꯩ ꯁꯛꯇ꯭ꯔꯤꯕꯅꯤꯅ ꯑꯩ PM ꯑꯔꯁꯥꯗ ꯅꯪꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯌꯥꯝ ꯈꯪꯅꯤꯡꯕ꯭ꯔꯥ ꯑꯁꯦꯡꯕꯗꯤ ꯏꯗꯤꯁꯟ KH ꯅꯨꯡꯁꯤꯊꯣꯏ ꯅꯪꯅ ꯂꯥꯏꯚ ꯇꯧꯔꯤꯁꯦ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕꯣ ꯑꯁ ꯆꯥꯛꯀ ꯆꯥꯗ꯭ꯔꯤꯗ ꯆꯥꯛꯇꯣ ꯆꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯕꯨꯕꯣꯛꯇꯣ ꯀꯩꯅꯣ ꯇꯧꯋꯦꯕ ꯃꯥꯗꯤ ꯑꯌꯨꯛ ꯆꯥ ꯊꯛꯆꯜꯂꯗꯤꯀꯣ ꯆꯥꯛꯁꯦ ꯊꯦꯡꯅ ꯆꯥꯁꯦ ꯈꯣꯠꯁꯦ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯆꯥꯛꯁꯦ ꯉꯟꯅ ꯂꯣꯏꯊꯣꯛꯑꯅꯤ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯍꯣꯔꯦꯟ ꯏꯪꯉꯀꯥꯟꯗ ꯆꯥꯗꯣꯏꯁꯦ ꯑꯗꯨꯅ ꯆꯥꯛ ꯆꯥꯁꯦ ꯃꯍꯦꯁ ꯉꯥꯉꯣꯝ ꯏꯆꯜ ꯑꯁꯤ ꯃꯒꯨꯜ ꯌꯥꯎꯏ ꯍꯥꯏ ꯗꯥ ꯃꯍꯦꯁ ꯃꯒꯨꯜ ꯌꯥꯎꯏ ꯆꯞ ꯃꯥꯟꯅꯩꯗ ꯍꯟꯗꯛꯇꯤ ꯐꯣꯟ ꯌꯥꯗ꯭ꯔꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯀꯌꯥ ꯐꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅꯅꯦ ꯂꯥꯏꯚꯇ ꯑꯣꯏꯅ ꯆꯪꯉꯛꯏꯁꯦ ꯑꯩꯅ ꯏꯗꯤꯁꯟ KH ꯑꯣꯀꯦ ꯑꯗꯣ ꯊꯦꯡꯉꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯄꯨꯟꯁꯤ ꯏꯌꯥꯝꯕꯝ ꯑꯗꯨ ꯏꯆꯜ ꯍꯧꯖꯤꯛ ꯀꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯒꯦ ꯃꯣꯏꯔꯥꯡ ꯃꯜꯇꯤꯄꯔꯄꯣꯁꯇ ꯌꯥꯏꯐ ꯇꯣꯡꯕ꯭ꯔꯝ ꯌꯥꯝ ꯅꯣꯛꯂꯛꯀꯅꯨꯀꯣ ꯀꯩꯒꯤ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯑꯩ ꯁꯨꯛꯇꯣꯛꯑꯒ ꯂꯩꯔꯅꯤ ꯅꯣꯏ ꯌꯦꯡꯅꯤꯡꯉꯣꯏꯗ ꯑꯗꯨꯗꯤ ꯅꯣꯏꯅꯤ ꯑꯩ ꯅꯣꯏ ꯐꯅꯌꯥꯝ ꯅꯣꯛꯅꯣ ꯍꯥꯏꯔꯁꯨꯗꯤ ꯑꯗꯨꯝ ꯅꯣꯛꯀꯅꯤ PM ꯑꯗꯨꯝ ꯃꯣꯏꯔꯥꯡ ꯀꯥꯏꯋꯥꯏꯅꯣ ꯃꯣꯏꯔꯥꯡ ꯉꯥꯡꯈꯂꯋꯥꯏ ꯂꯋꯥꯏ ꯃꯆꯥ ꯅꯣꯛꯐꯦꯠꯇ ꯇꯧꯔꯒ ꯋꯥ ꯉꯥꯡꯕꯗꯣ ꯐꯖꯕꯅꯤ ꯍꯥꯏꯐꯦꯠ ꯂꯨꯛꯊꯔꯒ ꯌꯦꯡꯈꯠꯄꯗꯣ ꯐꯖꯕꯅꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣꯗꯤ ꯈꯪꯗ꯭ꯔꯤꯉꯩ KH ꯑꯩ ꯍꯦꯔꯣꯖꯤꯠ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯏꯆꯦ ꯑꯩ ꯃꯤꯡ ꯅꯨꯡꯁꯤꯊꯣꯏ ꯀꯧꯏ
ꯍꯤꯡꯈꯠꯄꯅꯣ ꯐꯖꯕꯅꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣꯗꯤ ꯈꯪꯗ꯭ꯔꯤꯉꯩ ꯔꯤꯕꯥꯁꯀꯔ ꯂꯧꯔꯦꯝꯕꯝ ꯁꯤꯁꯇꯔ ꯆꯥꯛ ꯆꯥꯔꯕꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯔꯝꯁꯨꯝꯃ ꯏꯁꯥꯃꯛ IRB ꯊꯣꯛꯂꯛꯑꯦ ꯑꯩꯗꯤ ꯀꯩꯅꯣꯁꯦ ꯔꯝꯁꯨꯝꯃ ꯍꯥꯏꯔꯦ ꯁꯤ ꯃꯥ IRBꯅꯦ ꯑꯩꯗꯤ ꯊꯥꯖꯩꯌꯦꯕ ꯃꯤ ꯑꯇꯩꯅꯗꯤ ꯊꯥꯖꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯊꯥꯖꯩ ꯀꯩꯅꯣ ꯄꯨꯟꯁꯤꯕ ꯂꯩꯔꯛ ꯌꯥꯝ ꯑꯩꯁꯨ ꯏꯁꯩꯒꯤ ꯂꯥꯏꯟꯗꯗꯤ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯏꯆꯟ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯏꯁꯩ ꯑꯃ ꯁꯛꯍꯟ ꯇꯥꯔꯦ PM ꯀꯩꯅꯣ ꯏꯗꯤꯁꯟ ꯅꯪꯅ ꯅꯣꯛꯄꯁꯦ ꯑꯩꯅ ꯉꯥꯎꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯤ ꯐꯥꯎ ꯉꯥꯎꯅꯔꯤ ꯏꯁ ꯉꯥꯎꯅꯩ PM ꯅꯪꯅ ꯅꯣꯛꯄꯁꯦ ꯑꯩꯗꯤ ꯉꯥꯎꯔꯤꯕꯣ ꯉꯥꯎꯈꯤꯅꯣꯍꯦ KHH ꯍꯦꯔꯣꯖꯤꯠ ꯏꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯀꯣꯂꯦꯖꯇ ꯇꯝꯃꯤꯒꯦ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯑꯕꯀꯣ ꯀꯩꯅꯣ ꯃꯣꯏꯔꯥꯡ ꯃꯜꯇꯤꯄꯔꯄꯣꯁꯇ ꯇꯝꯃꯦ ꯖꯣꯏꯁꯅꯥ ꯌꯨꯝꯅꯦꯝꯕꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯀꯣꯏꯕ ꯆꯠꯂꯒ ꯆꯠꯂꯣꯏꯗꯔꯣ ꯆꯠꯂꯣꯏꯗꯔꯣ ꯍꯥꯏꯔꯣ ꯈꯪꯗ꯭ꯔꯤꯗ ꯅꯪ ꯍꯥꯏꯁꯦ ꯀꯩꯅꯣ ꯄꯨꯟꯁꯤꯕ ꯂꯩꯔꯦ ꯃꯃꯥ ꯑꯗꯣ ꯅꯪꯒꯤ ꯐꯦꯚꯣꯔꯥꯏꯠ ꯃꯦꯜ ꯁꯤꯡꯒꯔ ꯑꯃꯗꯤ ꯐꯤꯃꯦꯜ ꯁꯤꯡꯒꯔ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯣ ꯏꯆꯟ ꯑꯩꯒꯤꯗꯤ ꯀꯩꯅꯣꯒ AK ꯌꯥꯡꯒꯣꯏꯒ ꯁꯨꯁꯃꯤꯇꯥꯒ KSH ꯍꯦꯔꯣꯖꯤꯠ ꯏꯆꯦ ꯔꯥꯁꯤ ꯌꯥꯝꯅ ꯂꯩꯌꯦ ꯊꯦꯡꯛ ꯌꯨ ꯏꯗꯤꯁꯟ KH ꯑꯗꯣ ꯅꯨꯡꯁꯤꯗꯣꯏ ꯅꯪꯒꯤ ꯂꯥꯏꯛ ꯊꯥꯐꯝꯁꯦ ꯌꯥꯝ ꯃꯝꯃꯦ ꯑꯩꯅ ꯃꯩꯗꯤ ꯑꯗꯨꯝ ꯉꯥꯜꯂꯤꯅꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯐꯣꯟꯁꯤꯅ ꯃꯝꯍꯜꯂꯦ ꯑꯗꯣ ꯃꯊꯪꯗ ꯐꯖꯅ ꯉꯥꯟꯅ ꯑꯗꯨꯝ ꯇꯧꯔꯛꯀꯦꯕꯀꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯅ ꯐꯅꯌꯥꯝ ꯀꯩꯅꯣ ꯇꯧꯔꯁꯨ ꯑꯣꯏꯔꯔꯣꯏ Okay. Cecile TH, wow, rabo. Punsibal mama aigidi ma male-dana SMS na madugo female-dana Pusparani sa yamna pamsaya ay sa tumpamibako ado isa-isagi favorite singer nila ay napamudnita hay PM Arshad Moirang si Layban nungardi ay sulake nungaye dum nauba ke hi hello ke sa Herojit isi na nokpasing manungaye DP si hairati nang si aingon halamdaw maado ay kun ichi ko sakhenbi pamubi nushibi how kumdoke smain kumba smain karo ko se kumbinge kumdoke how haiki ngam hojik laki ko ya bro lao yai ne lao Punsibal layrik yang mamadu ichan nang di Shanghai Festival yengba chatro ay Shanghai Festival yengba chatiye kaino khara kaino dor mayai wai chalakpa da yengi tawba haiti haurakpaisu loirakpaisu kya nungaitena namta aduna talleba chatpado thoiba laikingbam hi hello sakhenbi aigi oizarage oiba yagiroi he kaino mi ai yumdaga leikidoi ni kaino yum nuai leikidoi ni leisai punsi kan thok ya ponte baduna ai leithokhi adu oijaro
ꯀꯦ ꯁꯥꯏ ꯁꯦꯔꯣꯖꯤꯟ ꯅꯣꯏ ꯃꯣꯏꯔꯥꯡꯗ ꯍꯟꯗꯛ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯑꯩ ꯈꯪꯗꯤꯌꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯗꯣ ꯑꯩꯗꯤ ꯑꯩ ꯆꯠꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯄꯤ ꯑꯦꯝ ꯑꯔꯁꯥꯗꯁ ꯑꯩꯈꯣꯏ ꯏꯆꯦꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯦ ꯆꯥꯛꯁꯨ ꯊꯤꯔꯨꯈꯤꯒꯦꯀꯣ ꯕꯥꯏ ꯕꯥꯏ ꯑꯃꯨꯛ ꯉꯥꯛ ꯂꯩꯔ ꯊꯥꯔꯛꯀꯦ ꯃꯩꯁꯨ ꯉꯥꯛꯇꯪ ꯆꯥꯔꯖ ꯇꯧꯁꯟꯒꯦ ꯑꯉꯝ ꯑꯉꯝ ꯍꯧꯖꯤꯛ ꯆꯠꯂꯁꯦ ꯌꯥꯔꯕꯣ ꯁꯛꯍꯦꯟꯕꯤ ꯁꯛꯍꯦꯟꯕꯤ ꯌꯥꯝ ꯅꯪꯁꯦ ꯌꯥꯝꯅ ꯄꯥꯝꯃꯦꯕ ꯏꯗꯤꯁꯟ ꯇꯥꯔꯤꯕꯣ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏ ꯍꯣꯏ ꯆꯥꯔꯨꯔꯗꯕꯅꯦ ꯆꯥꯛ ꯆꯥꯔꯨꯔꯗꯕꯅꯦ ꯑꯗꯣ ꯑꯩꯁꯨ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯄꯤ ꯑꯃ ꯊꯝꯃꯒꯦ ꯍꯥꯏꯔꯣ ꯊꯝꯃꯒꯦꯀꯣ ꯕꯥꯏ ꯕꯥꯏ